ꯃꯌꯥꯝꯕꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯉꯥ ꯅꯨꯄꯤꯅ ꯃꯃꯥꯒꯤ ꯂꯃꯟ ꯈꯨꯝꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯑꯆꯧꯕ ꯄꯥꯠ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯥꯠ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯄꯥꯠꯀꯤ ꯃꯌꯥꯏꯗꯅ ꯑꯇꯥꯎꯕ ꯐꯨꯝꯗꯤ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯐꯨꯝꯗꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯅ ꯂꯧꯇꯥꯡꯁꯪ ꯀꯌꯥ ꯑꯃꯁꯨ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯠ ꯑꯁꯤꯒꯤ ꯐꯖꯕꯕꯨ ꯑꯁꯨꯝꯅꯁꯨ ꯁꯩꯊꯥꯅꯔꯝꯃꯤ꯫ ꯑꯌꯨꯛ ꯌꯦꯟꯗ ꯑꯉꯟꯕꯗꯅ ꯍꯤꯅꯥꯎꯁꯤꯡꯅ ꯖꯒꯣꯏ ꯁꯥꯏ, ꯑꯗꯨꯒ ꯅꯥꯃꯤꯕ ꯃꯇꯝꯗꯅ ꯆꯛꯂꯥꯁꯤꯡꯅ ꯁꯪꯒꯨ ꯁꯪꯒꯨ ꯆꯛꯇꯥꯏ꯫ ꯃꯥꯂꯪ ꯏꯄꯣꯝꯅ ꯈꯖꯤꯛ ꯌꯩꯕꯗ ꯂꯥꯏꯖ ꯏꯊꯛꯅ ꯂꯣꯏꯔꯣꯏ ꯂꯣꯏꯔꯣꯏ ꯇꯣꯔꯕꯥꯟꯗ ꯌꯩꯁꯤꯜꯂꯤ, ꯑꯗꯨꯒ ꯐꯨꯝꯗꯤ ꯁꯣꯏꯔꯦꯟ ꯑꯁꯤꯅ ꯅꯣꯝ ꯅꯣꯝ ꯍꯥꯏꯅ ꯍꯨꯝꯅ ꯅꯣꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯅꯨꯄꯤ ꯑꯅꯤꯈꯛ ꯐꯨꯝꯗꯤ ꯃꯊꯛꯇ ꯏꯟ ꯆꯤꯡꯗꯨꯅ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯇꯝꯄꯥꯛ, ꯉꯁꯤꯗꯤ ꯉꯥꯕꯨ ꯏꯔꯛꯂꯛꯇꯦ ꯇꯧꯔꯤꯕꯁꯦ, ꯉꯥ ꯑꯃꯠꯇ ꯃꯣꯡꯂꯗ꯭ꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯏꯆꯦ, ꯅꯅꯥꯎ ꯑꯩꯒꯤꯁꯨ ꯂꯛꯇꯦ, ꯉꯥꯅꯞ ꯉꯥꯊꯤ ꯈꯔ ꯂꯛꯂꯤꯕꯁꯤꯇꯅꯤ, ꯃꯁꯤꯅ ꯑꯣꯏꯕ ꯌꯥꯄꯣꯟꯇꯦꯗ꯫ ꯑꯗꯣ ꯉꯥ ꯌꯥꯏꯅꯕ ꯈꯔꯥꯏꯁꯨ ꯃꯌꯥꯏ ꯍꯣꯗꯨꯅ ꯂꯩꯔꯦ, ꯊꯨꯃꯣꯛ ꯑꯃꯠꯇꯁꯨ ꯂꯩꯅꯤꯡꯉꯤ, ꯈꯨꯠꯁꯤꯗ ꯁꯦꯜꯗꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯅꯥꯎ, ꯅꯪꯕꯨ ꯁꯦꯜꯒ ꯈꯖꯤꯛ ꯀꯣꯝꯕ꯭ꯔꯅꯦ? ꯀꯣꯝꯕ ꯍꯥꯏꯕꯁꯤꯃ ꯄꯨꯟꯁꯤꯗ ꯍꯦꯛ ꯃꯁꯛ ꯈꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯏꯆꯦ꯫ ꯉꯔꯥꯡꯁꯨ ꯆꯔꯥ ꯍꯦꯜꯂꯤꯕꯅꯤ, ꯉꯁꯤꯁꯦ ꯉꯥ ꯈꯌꯥꯝ ꯐꯥꯔꯕꯗꯤ ꯃꯗꯨꯕꯨ ꯌꯣꯜꯂꯒ ꯆꯦꯡ ꯋꯥꯟꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯊꯥꯖꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯝꯄꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯨ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯂꯧꯇꯥꯡꯁꯪ ꯑꯅꯤꯗꯨꯗ ꯌꯥꯔꯦꯛꯄꯤ ꯃꯈꯣꯏꯅꯤ꯫ ꯑꯍꯤꯡ ꯑꯁꯤ ꯐꯖꯅ ꯇꯨꯝꯕꯁꯨ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯅꯤ꯫ ꯇꯨꯝꯕꯒꯤ ꯃꯍꯨꯠꯇ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯧꯒꯠꯂꯒ ꯄꯥꯠ ꯑꯗꯨꯗ ꯊꯥꯔꯤꯕ ꯏꯟ ꯑꯗꯨꯕꯨ ꯁꯣꯜꯂꯤꯕꯅꯤ, ꯉꯥꯕꯨ ꯂꯛꯂꯕꯗꯤ ꯍꯥꯏꯗꯨꯅ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯇꯝꯄꯥꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯆꯥꯅꯨꯄꯤ ꯄꯤꯁꯛ ꯄꯤꯛꯂꯤꯕꯤ ꯑꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ, ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯄꯥꯟꯈꯠꯂꯛꯄ ꯊꯥ ꯑꯣꯏꯕꯅ ꯃꯉꯥꯟ ꯈꯔꯗꯤ ꯐꯥꯎꯔꯤ, ꯑꯗꯨꯅ ꯃꯃꯤ ꯑꯣꯏꯅ ꯌꯦꯡꯕꯗ ꯈꯔꯁꯨ ꯎꯔꯤ꯫ ꯃꯍꯥꯛꯅ ꯊꯥꯔꯤꯕ ꯏꯟ ꯑꯗꯨꯕꯨ ꯑꯃꯨꯛ ꯁꯣꯟꯒꯠꯂꯤ꯫ ꯐꯥꯕꯧ ꯉꯥ ꯃꯆꯥ ꯈꯔ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯗꯨꯕꯨ ꯂꯧꯈꯠꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯍꯤꯡꯒꯤ ꯏꯆꯤꯛ ꯆꯤꯛꯄ ꯃꯇꯝ ꯑꯁꯤꯗ ꯇꯝꯄꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯍꯤꯅ ꯀꯟꯅ ꯍꯣꯟꯕꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯅꯥꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯑꯁꯨꯛ ꯀꯟꯅ ꯍꯤ ꯍꯣꯜꯂꯤꯕꯁꯤꯕꯣ? ꯃꯤꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯃꯇꯥꯡ ꯃꯇꯝ ꯑꯣꯟꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯦꯗ꯫ ꯑꯃꯨꯛꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔ ꯃꯈꯣꯟ ꯊꯣꯛꯅ ꯂꯥꯎꯕꯒꯤ ꯃꯑꯣꯡꯗꯁꯨ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯇꯥꯔꯒ ꯇꯝꯄꯥꯛ ꯃꯊꯃꯣꯏꯗ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗꯤ ꯁꯣꯏꯔꯦ ꯈꯟꯗꯨꯅ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯨꯅ ꯆꯪꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯍꯤꯞꯊꯩ, ꯇꯨꯝꯊꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯉꯁꯥꯏ ꯃꯍꯥꯛꯅ ꯑꯍꯥꯟꯕꯗ ꯇꯥꯈꯤꯕ ꯍꯤ ꯍꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯇꯥꯕ ꯍꯧꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯇꯝꯄꯥꯛꯀꯤ ꯊꯃꯣꯏꯗꯤ ꯇꯁꯦꯡꯅ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯆꯦꯠꯅ ꯅꯤꯡꯖꯩ꯫ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯈ꯭ꯔꯦ꯫ ꯇꯝꯄꯥꯛ ꯃꯅꯥꯀꯣꯡ ꯑꯅꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯥꯔꯛꯇ꯭ꯔꯕꯗꯨꯗ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯑꯉꯥꯡ ꯅꯋꯥ ꯑꯃꯅ ꯍꯪꯉꯥ ꯍꯪꯉꯥ ꯍꯥꯏꯅ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯇꯝꯄꯥꯛꯇꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯑꯦ, ꯀꯅꯥꯒꯤ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅꯣ ꯑꯩꯅ ꯇꯥꯔꯤꯕꯁꯤꯕꯣ? ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯉꯥꯡꯗꯣ ꯃꯄꯥꯟꯗ ꯑꯁꯨꯝꯃꯛ ꯀꯞꯂꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨꯕꯨ ꯇꯥꯔꯒ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯇꯝꯄꯥꯛ ꯃꯗꯨꯕꯨ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯖꯗꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗ ꯑꯣꯏꯈ꯭ꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯃꯈꯣꯜ, ꯇꯁꯦꯡꯅ ꯑꯉꯥꯡꯅꯕꯨ ꯀꯞꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯕ ꯂꯥꯏꯁꯤꯡꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯑꯩꯕꯨ ꯃꯄꯥꯟꯗ ꯀꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ? ꯍꯣꯏ, ꯁꯣꯏꯗꯅ ꯃꯗꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯇꯥꯔꯕꯁꯨ ꯅꯥꯄꯪꯅꯤ ꯁꯥꯔꯒ ꯂꯩꯔꯒꯦ ꯑꯩ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯔꯣꯏ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ
ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯅ ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯑꯗꯨꯛ ꯇꯦꯡꯊꯥꯅ ꯀꯞꯂꯕ ꯑꯗꯨꯗ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯇꯝꯄꯥꯛꯀꯤ ꯊꯃꯣꯏꯕꯨ ꯅꯧꯊꯍꯜꯂꯔꯤ꯫ ꯍꯣꯏꯗ, ꯑꯉꯥꯡ ꯑꯁꯤꯅ ꯑꯁꯨꯛ ꯍꯧꯅ ꯀꯞꯂꯕꯁꯤꯗ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯂꯨꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯊꯃꯣꯏ ꯀꯟꯕꯤ ꯃꯃꯥ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯅꯤ꯫ ꯑꯩ ꯊꯣꯛꯂꯒꯦ꯫ ꯇꯝꯄꯥꯛ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯂꯤꯕ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯐꯨꯝꯗꯤ ꯑꯃꯒꯤ ꯃꯄꯥꯟꯗ ꯀꯔꯤꯒꯨꯝꯕ ꯃꯌꯨꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯈꯣꯟꯖꯦꯜꯗꯨ ꯃꯗꯨꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯃꯗꯨ ꯇꯝꯅ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯂꯩꯔꯤꯕ ꯃꯌꯨꯝ ꯑꯗꯨꯕꯨ ꯑꯉꯥꯡꯅꯤ ꯈꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯄꯝꯈꯠꯂꯤ꯫ ꯌꯣꯝꯁꯤꯜꯂꯤꯕ ꯐꯤ ꯑꯗꯨꯕꯨ ꯈꯖꯤꯛ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯆꯐꯨ ꯑꯃ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅ ꯐꯤꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯃꯒꯤ ꯃꯀꯣꯛ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯇꯝꯄꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯐꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯄꯥꯠ ꯑꯗꯨꯗ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯇꯝꯄꯥꯛ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ꯫ ꯏꯃꯨꯡꯗ ꯊꯨꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯃꯁꯥꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯈꯣꯝꯗꯣꯝꯕꯤꯅ ꯇꯝꯄꯥꯛꯄꯨ ꯀꯧꯔꯛꯏ꯫ "ꯏꯅꯥꯎ, ꯏꯅꯥꯎ ꯇꯝꯄꯥꯛ, ꯅꯪꯕꯨ ꯌꯥꯍꯧꯗ꯭ꯔꯤꯕꯔꯅꯦꯍꯦ?" ꯃꯍꯥꯛꯅ ꯀꯧꯕꯗꯨ ꯇꯝꯄꯥꯛꯅ ꯇꯥꯗ꯭ꯔꯤ꯫ ꯈꯣꯝꯗꯣꯟꯕꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯇꯝꯄꯥꯛ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ꯫ ꯃꯆꯥꯅꯨꯄꯤ ꯄꯤꯁꯛ ꯑꯗꯨꯗꯤ ꯇꯨꯝꯂꯤ꯫ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯁꯥꯗꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯦ꯫ ꯑꯃꯨꯛꯁꯨ ꯉꯔꯥꯡ ꯃꯍꯥꯛꯅ ꯃꯈꯨꯠꯇꯒꯤ ꯊꯥꯗꯈꯤꯕ ꯐꯤꯅ ꯌꯣꯝꯁꯤꯟꯕ ꯆꯐꯨ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯥꯗꯨ ꯃꯤꯄꯥꯏꯕ ꯐꯥꯎꯖꯩ꯫ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯈꯣꯝꯗꯣꯟꯕꯤꯅ ꯇꯝꯄꯥꯛꯀꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯅꯥꯎ, ꯆꯦꯡꯒ ꯂꯩꯕ꯭ꯔꯥ? ꯈꯖꯤꯛꯇ ꯄꯨꯒꯦ." ꯈꯣꯝꯗꯣꯟꯕꯤꯅ ꯑꯁꯨꯝꯅ ꯇꯝꯄꯥꯛꯇ ꯅꯤꯕ ꯑꯁꯤ ꯅꯨꯡꯁꯤꯠꯃꯨꯛ ꯀꯨꯡꯏ꯫ ꯃꯁꯤ ꯇꯝꯄꯥꯛꯅꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯏ꯫ ꯅꯣꯡꯃꯅ ꯁꯦꯜ ꯄꯨꯒꯦ, ꯅꯣꯡꯃꯅ ꯆꯦꯡ ꯄꯨꯒꯦ, ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯑꯁꯤ ꯇꯠꯇꯅ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯇꯝꯄꯥꯛꯅ ꯈꯨꯝꯂꯛꯏ꯫ "ꯏꯆꯦ, ꯆꯦꯡ ꯍꯥꯏꯕꯕꯨ ꯈꯨꯌꯥꯃꯨꯛ ꯂꯩꯔꯤ꯫ ꯑꯩꯁꯨ ꯉꯁꯤ ꯅꯣꯡꯃꯒꯤꯗꯤ ꯑꯁꯤ ꯈꯛꯇ ꯊꯣꯡꯂꯒ ꯑꯣꯏꯅ ꯆꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯍꯦꯟꯕꯁꯨ ꯂꯩꯇ꯭ꯔꯦꯅꯦ꯫ ꯅꯆꯦꯗꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤꯗꯣ꯫ ꯑꯩ ꯏꯊꯟꯇꯅ ꯄꯨꯝꯅꯃꯛꯁꯦ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯔꯦ꯫ ꯌꯨꯝꯗ ꯂꯩꯍꯧꯕ ꯏꯆꯥ ꯏꯃꯧꯁꯤꯡꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ? ꯆꯔꯥ ꯍꯦꯟꯕ ꯀꯌꯥꯅꯤꯗꯣ꯫ ꯏꯆꯦ, ꯅꯅꯥꯎꯒꯤꯗꯤ ꯃꯜꯂꯕ ꯂꯧꯇꯥꯡꯁꯪ ꯑꯁꯤ ꯈꯛꯇꯅꯤꯗꯣ꯫ ꯁꯩꯗꯥꯡꯐꯝ ꯑꯁꯤꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯥꯔꯩꯇꯨꯅ ꯂꯩꯔꯦ꯫ ꯅꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯕꯨ ꯌꯨꯝꯁꯤꯗꯗꯤ ꯄꯥꯛꯅ ꯍꯦꯛꯇ ꯍꯜꯂꯛꯄ ꯅꯠꯇꯦꯗꯣ꯫ ꯍꯜꯂꯛꯂꯕꯁꯨ ꯄꯨꯔꯛꯂꯤꯕ ꯁꯦꯜ ꯑꯗꯨꯅ ꯊꯨꯠꯇꯅꯤ꯫ ꯏꯃꯨꯡ ꯄꯨꯕ ꯉꯝꯗꯦꯗꯣ꯫ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯒ ꯋꯥꯔꯦꯗ." ꯅꯄꯨꯔꯣꯏꯕ ꯄꯜꯂꯛꯑꯒ ꯋꯥ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯑꯩꯁꯦ ꯉꯁꯤꯁꯦ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯄꯥꯝꯂꯣꯝꯗ ꯊꯕꯛ ꯑꯃ ꯊꯣꯛꯄꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯠꯀꯗꯕ ꯂꯩ꯫ ꯃꯤꯌꯥꯝ ꯇꯤꯟꯕ ꯊꯕꯛꯅꯤ꯫ ꯆꯃꯣꯠ ꯆꯃꯣꯠꯅꯗꯤ ꯆꯠꯅꯤꯡꯗꯦ꯫ ꯏꯅꯥꯎꯒꯤ ꯁꯅꯥ ꯂꯤꯛꯀꯣꯟꯒ ꯂꯩꯔꯕꯗꯤ ꯉꯁꯤ ꯑꯁꯤ ꯈꯛꯇ ꯅꯆꯦ ꯁꯤꯖꯔꯨꯔꯒꯦ." ꯋꯥꯐꯝ ꯑꯁꯤꯗ ꯇꯝꯄꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯉꯩ ꯃꯄꯨꯔꯣꯏꯕꯅ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯃꯆꯥ ꯑꯃ ꯁꯥꯕꯤꯔꯛꯈꯤ꯫ ꯃꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯌꯨꯝꯂꯣꯟꯅꯕꯤ ꯃꯆꯦ ꯈꯣꯝꯗꯣꯟꯕꯤꯅ ꯊꯕꯛ ꯆꯠꯄꯗ ꯁꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯋꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯃꯇꯝꯗ ꯈꯨꯗꯣꯞꯇꯨ ꯃꯐꯝ ꯈꯪꯗꯅ ꯇꯥꯍꯧꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯇꯝꯄꯥꯛ ꯀꯔꯤ ꯅꯨꯡꯒꯤ ꯄꯤꯔꯨꯕꯅꯣ ꯍꯥꯏꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯖꯈꯤꯕꯅꯤ꯫ ꯃꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯇꯝꯄꯥꯛꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ "ꯏꯆꯦ, ꯂꯩꯖꯔꯝꯕ ꯁꯅꯥ ꯈꯔꯗꯨꯁꯨ ꯅꯅꯥꯎ ꯅꯨꯄꯥꯅ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯗ ꯅꯥꯅꯞꯄꯤ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯂꯩꯇ꯭ꯔꯗꯨꯅ ꯅꯥ ꯑꯁꯤꯗ ꯑꯃꯠꯇ ꯆꯤꯟꯗ꯭ꯔꯤꯕꯁꯤꯅꯤ." ꯇꯝꯄꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯗ ꯈꯣꯝꯗꯣꯟꯕꯤꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯑꯃꯨꯛ ꯈꯜꯂꯤ꯫ "ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯑꯩꯅ ꯂꯩ ꯂꯩꯇꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯂꯕ ꯇꯨꯡꯗ ꯊꯑꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯃꯍꯥꯛꯅ ꯂꯩꯇꯕꯃꯨꯛ ꯁꯥꯗꯨꯅ ꯈꯨꯝꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤꯁꯦ ꯅꯍꯥꯟꯃꯨꯛ ꯅꯣꯡꯃ ꯑꯩꯅ
ꯃꯥꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯋꯥꯏꯔꯒ ꯇꯥꯍꯧꯔꯦ ꯍꯥꯏꯅ ꯍꯥꯏꯖꯤꯟꯗꯨꯅ ꯏꯃꯧ ꯅꯨꯄꯤꯗ ꯄꯤꯈꯤꯕꯗꯣ, ꯃꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯩ, ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ ꯑꯔꯩꯕ ꯈꯔꯗꯨꯁꯨ ꯑꯩꯅ ꯍꯨꯔꯥꯟꯗꯨꯅ ꯃꯨꯟꯕ ꯇꯥꯔꯦꯗꯅ, ꯑꯗꯨꯗꯤ ꯂꯩꯇꯕ ꯄꯨꯡꯁꯦꯡ ꯁꯦꯡꯂꯒꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯝꯄꯥꯛꯄꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯍꯣ ꯂꯩꯇ꯭ꯔꯕꯗꯤ ꯐꯔꯦ, ꯂꯩꯃꯤꯟꯅꯩ ꯍꯥꯏꯗꯨꯅ ꯑꯗꯨ ꯍꯪꯕꯒꯤ ꯋꯥꯅꯤ, ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯑꯗꯨ ꯍꯛꯅ ꯋꯥꯏꯅꯤꯡꯂꯨꯕꯒꯤꯁꯨ ꯅꯠꯇꯦ꯫ ꯂꯩꯇ꯭ꯔꯕꯅꯤꯅ ꯐꯔꯦ, ꯏꯆꯦꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯦ꯫ ꯈꯣꯝꯗꯣꯟꯕꯤꯕꯨ ꯌꯦꯡꯗꯨꯅ ꯇꯝꯄꯥꯛꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯀꯌꯥꯗ ꯃꯕꯨꯛ ꯂꯨꯔꯤꯕ ꯃꯤꯇꯥꯅꯣ, ꯃꯁꯥ ꯑꯁꯤꯗ ꯍꯨꯔꯥꯟ ꯅꯂꯥꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯏꯔꯣꯏ ꯂꯣꯏꯅꯔꯤ꯫ ꯇꯁꯦꯡꯅ ꯅꯪꯒ ꯂꯩꯃꯤꯟꯅꯕꯁꯦ ꯑꯩꯗꯤ ꯀꯤꯔꯕꯅꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨꯅ ꯂꯥꯡꯐꯩꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯌꯨꯝ ꯑꯃ ꯍꯣꯡꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯒꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯗꯣꯟꯕꯤꯗꯨ ꯃꯍꯥꯛꯀꯤ ꯍꯤꯗꯨ ꯍꯣꯟꯗꯣꯔꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯈꯣꯝꯗꯣꯟꯕꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯌꯨꯝꯗ ꯇꯥꯐꯤꯡ ꯆꯪꯉꯤ꯫ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯛ ꯑꯗꯨꯗ ꯐꯝꯊꯩ, ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯔꯛꯏ, ꯍꯩꯕꯤ, ꯏꯃꯥꯒꯤ ꯍꯩꯕꯤ ꯁꯅꯥ, ꯃꯄꯥꯟꯗ ꯊꯣꯛꯂꯛꯎꯅꯦꯍꯦ꯫ ꯃꯃꯧ ꯅꯨꯄꯤꯕꯨ ꯑꯁꯨꯝꯅ ꯀꯧꯔꯤ ꯍꯩꯕꯤ ꯁꯅꯥꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯂꯥꯛꯄꯤꯔꯦꯗꯅ꯫ ꯏꯃꯥ, ꯊꯕꯛ ꯑꯗꯨꯕꯨ ꯀꯝꯗꯧꯕꯤꯔꯒꯦ? ꯀꯝꯗꯧꯕ ꯍꯥꯏꯕꯕꯨ ꯇꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯈꯨꯠꯁꯥꯗꯨ ꯆꯞ ꯇꯤꯡꯊꯣꯛꯏ, ꯑꯗꯨꯒ ꯏꯍꯥꯡ ꯍꯥꯡꯂꯤꯕꯁꯤꯅꯤ꯫ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯃꯍꯥꯛꯀꯤ ꯁꯅꯥꯒꯤ ꯈꯨꯖꯤ ꯑꯃ ꯂꯩꯕꯅꯤ, ꯃꯗꯨꯅꯤꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯂꯤꯕꯁꯦ, ꯋꯥꯏꯒꯦ ꯍꯥꯏꯔꯨꯕꯅꯤ, ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯤꯔꯛꯇ꯭ꯔꯦ꯫ ꯏꯃꯥꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯤꯛꯐꯥꯡ ꯄꯔꯤꯡ ꯑꯆꯧꯕ, ꯅꯥꯒꯤ ꯁꯅꯥ ꯑꯄꯥꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯗꯥꯏꯅꯦ? ꯍꯣ ꯂꯩꯕꯅꯤ, ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ꯫ ꯑꯥꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯈꯤꯕ ꯃꯄꯨꯔꯣꯏꯕꯗꯨꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯁꯅꯥ ꯂꯨꯄꯥ ꯂꯩꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤꯗ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯃꯈꯣꯏꯅ ꯎꯍꯟꯗꯦ꯫ ꯃꯈꯣꯏꯒꯤ ꯐꯛꯂꯥꯡ ꯃꯈꯨꯟꯗꯒꯤ ꯏꯃꯥꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯎꯍꯧꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯑꯃꯨꯛ ꯍꯪꯂꯨꯕ ꯃꯇꯝꯗꯗꯤ ꯂꯩꯇ꯭ꯔꯦ, ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ, ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏꯕꯁꯤꯅꯤ꯫ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤꯁꯦ ꯃꯆꯤꯟ ꯊꯤꯔꯤꯕ ꯍꯥꯏꯗꯨꯅꯤꯅꯦꯀꯣ? ꯌꯦꯡꯒꯦ꯫ ꯏꯃꯥ, ꯅꯪꯒ ꯑꯩꯒꯅ ꯁꯤꯜꯂꯤꯕ ꯊꯕꯛ ꯑꯗꯨꯅꯕꯨ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯍꯦꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯣ ꯑꯗꯨꯕꯨꯗꯤ ꯀꯨꯏꯔꯔꯣꯏꯗ, ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯁꯣꯏꯗꯅ꯫ ꯁꯤꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯅꯄꯥꯝꯂꯣꯝꯒꯤ ꯊꯕꯛ ꯍꯥꯏꯕꯗꯨꯅ ꯀꯝꯗꯧꯕꯅꯣ? ꯆꯠꯂꯔꯣꯏꯁꯤ, ꯆꯠꯂꯕꯁꯨ ꯀꯥꯟꯅꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯍꯤꯡꯒꯤ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯄꯨꯝꯂꯦꯟ ꯄꯥꯠꯀꯤ ꯄꯥꯠꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯊꯛ ꯅꯥꯏꯅ ꯇꯧꯔꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯇꯝꯄꯥꯛꯀꯤ ꯐꯨꯝꯗꯤ ꯃꯄꯥ ꯑꯗꯨꯗ ꯂꯩꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯐꯨ ꯑꯃ ꯇꯥꯎꯈꯠꯂꯛꯏ꯫ ꯆꯐꯨ ꯑꯁꯤ ꯅꯍꯥꯟ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯇꯝꯄꯥꯛꯅ ꯄꯥꯠꯇ ꯊꯥꯗꯈꯤꯕ ꯆꯐꯨ ꯑꯗꯨꯕꯨꯅꯤ꯫ ꯆꯐꯨꯗꯨ ꯃꯆꯤ ꯁꯨꯡꯂꯦꯡ ꯂꯦꯡꯗꯅ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯃꯀꯣꯛ ꯑꯃ ꯐꯨꯝꯗꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯟ ꯆꯣꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯅꯥꯔꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯇꯥꯏꯕꯪ ꯅꯥꯋꯥ ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯤꯛꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯇꯦꯡꯊꯥꯅ ꯀꯞꯄꯒꯤ ꯏꯄꯣꯝ ꯅꯥꯏꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯃꯥꯂꯪ ꯏꯄꯣꯝꯂꯛꯇ ꯇꯤꯟꯁꯤꯟꯈꯤꯕꯅ ꯏꯃꯨꯡꯗ ꯇꯨꯝꯂꯤꯕꯤ ꯇꯝꯄꯥꯛꯀꯤ ꯃꯅꯥ ꯑꯅꯤꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯃꯈꯣꯟꯅꯤꯅ, ꯅꯍꯥꯟꯃꯨꯛ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯇꯥꯈꯤꯕ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨꯅꯤꯅ ꯑꯁꯤꯗꯤ꯫ ꯉꯁꯤ ꯑꯃꯨꯛ ꯀꯞꯂꯛꯂꯤꯕ ꯑꯁꯤꯅ ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯃꯕꯣꯛꯅꯤꯡꯗ ꯄꯥꯈꯠꯄ ꯐꯥꯎꯔꯦ꯫ ꯑꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ꯫ ꯇꯝꯄꯥꯛ ꯊꯣꯛꯂꯁꯤ ꯀꯗꯥꯏ, ꯊꯣꯛꯀꯨꯝꯁꯤ ꯀꯗꯥꯏ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯟꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯊꯣꯛꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫
Nongma numit amani narakta lumsingkiba lai phadeibi makok aduna tampaki mayumda lona changsillammi aduga machi amada laisinduna leikhirammi. Masina hek imungda leikibadagidi tampaki wakhal asi iyon onbagum tawrakle. Mahakna tawjariba thabak asi karino haiba khangladre. Chagani haibasu khangdana murum solagata leirammi. Masigi mataw asi yumlon naribi khomdonbinadi loina urammi khanglammi. Masibu uraga mabukningda harauba kayani phawriba. Tas kamdawi palidana haujikte. Khomdonbi aina thakpa langdabu karamnadi lithoktuna chatpa ngamgani. Nungaire amukki hena nungainaba mama machani se irep luraba pat asida phanchong thakrabadi phagadawani. Madubu oirabadi mahaki imungda leiriba sanalupa sing asi loina lawba yaredana. Numit kharani maga ngairage. Nongmasu khomdonbina yamna afaba mi saduna tampaki mayumda chatlamme aduga mahaki mawong yangthoklamme. Khomdonbina tampakpu yengduna hairaki. Inaw, handakti nga phabaga kaya ude. Kari tawragene. Senga yamna komlabro. Hoida, adubudi. Napuroibana alang phaidagi mayam ama puraklabanina. Asigumba thabaka amta tawninglamaroini. Iche, maduga larida. Handak maral aigi haksangse karino may tawi. Wakhala sisu tarang yamna chatle. Isa sisu nungaiti. Jaksu chaba matayade. Kok sisu yamna tuwini ngawi. Ha, kok su ngawi haiba. Nasa nungaitrabadi aingonda hayu yadro. Madugi karisu khaluno. Ichene isingne sonbige. Lawai duda yaibada loina phagadoini. Asi hairaga phuk hawatuna migi imungduda changi tawe. Masida tampakna thuna hairaki. Iche, yaragani sondrabaso. Masida adumak phambiyo. Sondaba yaponte. Asi hairaga imungna changkirame. Khomdonbina tampaki imung adubo koyeng yengi aduga mabukningda khalle. Mahaki sanalupa yawba lubak machadubu kadaida thamba janone. Laiba kamta ude. Haifeti yengi udrabaduda khuzai amada ising athanba ama kallaga amuk tholai aduga hairaki. Nachene ising sida sonbiragi. Asi hairaga phataba mahai ama ising duda sonjille aduga hairaki. Sese ising se solabani. Lawaida khara hapsiko. Ising do makuta haithaduna lawaiduda khara thabirame aduga amuk hairaki. Aduga ne ising se kharaga thaksilo pungpha pharadoini. Asi hairaga ising asonbadubo amuk pithaklame. Farani adudi aisu mu chatlage ko. Khomdonbi chakre. Khomdonbina sonba ising adubo hek thaklubadagi tampaki masado karino matawrai. Numidangi matamne masado maring yamna chatlamme laitafam khanglamde. Matawasida mahaki wakhal aduda kari khalurabano khangde. Pikliba machanupi adubu pamduna mapana tholaktuna irep luba pat aduda phanchong thakirame. Isingda chong thakiba ahubu makhol asi yumlon naribi khomdonbina tarame. Madubu hek tabaga thuna mapana tholai. Chananabu ising sida chong thakraba jalane. Mali. Asi hairaga sangsilai aduga mamit aduna koyeng yengi. Imungda changduna amuk yengi. Imungda mama macha anidu lairamdre. Oh, soidana chongtharamagani. Fareda. Kadaya thambano mahaki lubaktuna. Thaban mangal aduda imung adubo koiphak-phaktuna sanalupa yawba lubak adubo thiramme. Kona thangda kachin amada phi mayomna nansinduna thamliba adubo uramme. Sida leiredana aina koithi thiraga nangdi sida nungaina lotliboy. Lubak adubo lauthoi aduga makhum adubo hangdoi. Lubak manung aduda sanagi li khudok khuji mayam ama yauduna leibadu urare. Madubu ubada khomdonbidi haraubana loikre. Lubak adubo paiduna tholai.
ꯁꯣꯝꯗꯅ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯇꯝꯄꯥꯛꯇꯨ ꯏꯔꯥꯛꯅꯗꯨꯅ ꯁꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯁꯤꯔꯝꯗꯦ, ꯄꯥꯠꯀꯤ ꯂꯩꯃꯩ ꯃꯈꯥ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯄꯥꯠ ꯑꯁꯤꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯩꯕ ꯖꯤꯕ ꯃꯈꯜ ꯑꯃ ꯑꯣꯏꯔꯤꯕ ꯃꯀꯣꯛꯀ ꯃꯁꯥꯒꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯨꯝ ꯇꯧꯕ, ꯑꯗꯨꯒ ꯃꯈꯣꯡꯒꯤ ꯃꯈꯨꯠꯇ ꯉꯥꯒꯤ ꯃꯑꯣꯡꯗ ꯃꯃꯩ ꯄꯥꯟꯕ ꯉꯥ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯤꯍꯨꯟ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯍꯨꯟ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯀꯣꯟꯗ ꯄꯨꯁꯤꯟꯕꯤꯈꯤꯔꯝꯃꯤ꯫ ꯏꯔꯣꯜꯅꯨꯡꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯀꯣꯜ ꯑꯗꯨꯗꯤ ꯏꯁꯤꯡ ꯑꯃꯠꯇ ꯆꯪꯕ ꯉꯝꯂꯝꯗꯦ, ꯃꯗꯨꯗ ꯑꯉꯥꯡ ꯄꯤꯁꯛ ꯑꯗꯨꯕꯨ ꯊꯝꯕꯤꯔꯝꯃꯤ꯫ ꯉꯥ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤꯁꯨ ꯅꯪꯒꯨꯝꯕ ꯄꯤꯁꯛ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯃ ꯂꯩꯔꯝꯃꯤꯗꯣ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯑꯩꯒ ꯏꯆꯥꯒꯅ ꯏꯔꯣꯜꯅꯨꯡꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯉꯥ ꯐꯥꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯥꯡꯗ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯨꯗꯨꯅ ꯃꯈꯣꯏꯅ ꯐꯥꯕꯤꯈꯤ꯫ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯉꯁꯤꯁꯨ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕꯤ ꯃꯃꯥ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯥꯏꯕꯪ ꯅꯋꯥ ꯑꯃꯈꯛ ꯑꯩꯅ ꯐꯪꯖꯕꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯑꯋꯥꯕ ꯄꯨꯝꯕꯗꯣ ꯀꯣꯛꯄꯒꯨꯝ ꯀꯥꯎꯕꯒꯨꯝ ꯇꯧꯔꯦ꯫ ꯑꯉꯥꯡ ꯑꯁꯦ ꯑꯆꯝꯕ ꯑꯉꯥꯡ ꯑꯃ ꯅꯠꯇꯦ꯫ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯩꯅ ꯅꯥꯀꯣꯟꯗꯨꯅ ꯆꯥꯎꯅꯕ ꯌꯣꯛꯂꯒꯦ, ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯦ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯀꯥꯟꯗ ꯌꯦꯡꯗꯨꯅ ꯂꯤꯗꯨꯅ ꯈꯪꯍꯜꯂꯒꯦ." ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯅꯋꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤꯅꯤ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯣꯛꯄꯤꯔꯝꯃꯤ꯫ ꯂꯧꯇꯥꯡꯁꯪꯗ ꯂꯩꯕ ꯈꯣꯝꯗꯣꯟꯕꯤꯅ ꯁꯅꯥ ꯌꯥꯎꯕ ꯂꯨꯕꯥꯛ ꯑꯗꯨꯕꯨ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯝꯃꯤ, ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤꯗ ꯄꯤꯔꯝꯃꯤ꯫ "ꯁꯦ, ꯍꯧꯖꯤꯛꯇꯤ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯂꯕꯅꯤ꯫ ꯁꯅꯥ ꯂꯨꯄꯥꯁꯦ ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ ꯌꯦꯡꯉꯨ." ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯄꯥꯠ ꯑꯗꯨꯗ ꯇꯝꯄꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯇꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯈꯣꯝꯗꯣꯟꯕꯤꯅ ꯎꯔꯝꯃꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯕꯗ ꯑꯃꯨꯛꯁꯨ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ "ꯇꯝꯄꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤꯅ ꯇꯥꯎꯈꯠꯂꯛꯂꯤꯕꯁꯤꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯑꯩꯗꯤ? ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯕꯅ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯋꯥ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ." ꯑꯁꯤ ꯈꯟꯗꯨꯅ ꯇꯝꯄꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯧꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯤ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯀꯪꯐꯥꯜ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯀꯪꯐꯥꯜꯒꯤ ꯁꯔꯨꯛꯇ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯇꯝꯄꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯈꯣꯝꯗꯣꯟꯕꯤ ꯃꯁꯥꯗꯨ ꯇꯟꯅꯤꯛꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯇꯝꯄꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨꯕꯨ ꯃꯌꯨꯝ ꯂꯧꯇꯥꯡꯁꯪꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯤ ꯑꯗꯨꯕꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯀꯧꯔꯛꯏ, "ꯇꯝꯄꯥꯛ, ꯇꯝꯄꯥꯛ, ꯑꯩ ꯍꯜꯂꯛꯂꯦ꯫ ꯑꯩ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯂꯦ꯫ ꯅꯪꯕꯨ ꯊꯣꯛꯂꯛꯑꯣꯅꯦ꯫ ꯅꯪꯒꯤ ꯑꯃꯗꯤ ꯏꯆꯥꯒꯤ ꯁꯅꯥ ꯂꯨꯄꯥꯁꯨ ꯂꯩꯔꯛꯂꯤ꯫ ꯐꯖꯕ꯭ꯔꯥ ꯌꯦꯡꯂꯨ ꯂꯥꯎꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯃꯍꯥꯛꯅ ꯀꯧꯔꯤꯕꯁꯤꯕꯨ ꯇꯥꯔꯗꯨꯅ ꯌꯨꯝꯂꯣꯟꯅꯕꯤ ꯈꯣꯝꯗꯣꯟꯕꯤꯗꯨ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯣꯝꯗꯣꯟꯕꯤꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ, "ꯏꯆꯦ, ꯇꯝꯄꯥꯛꯇꯤ? ꯇꯝꯄꯥꯛ ꯂꯩꯕ ꯎꯗꯦꯅ꯫ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯆꯠꯈꯤꯕꯒꯦ?" ꯃꯁꯤꯗ ꯈꯣꯝꯗꯣꯟꯕꯤꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ, "ꯑꯩꯕꯨ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯝꯅ ꯏꯆꯤꯜ ꯑꯁꯤꯅ ꯄꯜꯂꯁꯤꯒꯦ? ꯏꯕꯨꯡꯉꯣ, ꯋꯥꯐꯝ ꯑꯁꯦ ꯄꯟꯕꯗ ꯇꯨꯀꯠꯆꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯏꯆꯦꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦꯀꯣ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯂꯤꯆꯠ ꯑꯃ ꯇꯧꯏꯅꯦ꯫ ꯅꯪꯅ ꯂꯩꯇ꯭ꯔꯤꯉꯩꯗ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯅꯍꯥ ꯄꯨꯁꯤꯜꯂꯤꯅꯦ꯫ ꯈꯪꯖꯗꯦꯗ ꯑꯩꯁꯨ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯠꯈꯤꯅꯤ, ꯑꯗꯨꯒ ꯅꯨꯃꯤꯠꯅ ꯈꯝ ꯍꯦꯛ ꯇꯥꯔꯕ ꯃꯇꯝꯗ ꯍꯜꯂꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯁꯤꯅ ꯋꯥ ꯀꯞꯇꯨꯅ ꯊꯝꯂꯝꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯦ ꯌꯦꯡꯉꯝꯗꯦ꯫ ꯃꯁꯤꯗ ꯑꯩꯅ ꯃꯆꯦ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯑꯃꯇꯪ ꯍꯥꯏꯔꯨꯕꯗ ꯃꯆꯤꯟꯗꯣ ꯀꯕꯣꯛ ꯄꯣꯛꯇꯨꯅ ꯈꯨꯝꯃꯤꯅꯦ꯫ ꯃꯍꯥꯛꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯜꯂꯤ, ꯑꯩꯒꯤ ꯊꯕꯛ ꯀꯔꯤꯁꯨ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯁꯥꯔꯤꯕꯅꯤ꯫ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ
ꯑꯩꯒꯤ ꯋꯥꯁꯦ ꯃꯊꯪꯗ ꯐꯥꯎꯕ ꯍꯥꯞꯄꯤꯗꯦꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕꯁꯤꯅꯤ꯫ ꯄꯨꯔꯤꯕ꯭ꯔꯥ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ꯭ꯔꯥ ꯈꯪꯖꯗꯦ꯫ ꯃꯆꯦ ꯈꯣꯝꯗꯣꯟꯕꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯔꯤ? ꯑꯩꯒꯤ ꯅꯨꯄꯤ ꯇꯝꯄꯥꯛꯃꯛꯅ ꯑꯗꯨꯒꯨꯝꯕ ꯁꯥꯖꯠ? ꯅꯥꯔꯣꯟꯗ ꯂꯝꯂꯥꯟꯕ ꯀꯅꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯝꯕ? ꯃꯍꯥꯛꯀꯤ ꯑꯃꯣꯠꯄ ꯁꯥꯖꯠꯀꯤ ꯏꯇꯤꯟꯐꯝ ꯑꯁꯤꯗ ꯑꯩ ꯈꯣꯡꯐꯝ ꯑꯃꯠꯇ ꯊꯥꯡꯖꯅꯤꯡꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯈꯥꯎ ꯑꯗꯨꯕꯨ ꯃꯈꯥꯗ ꯑꯃꯨꯛ ꯊꯅꯝꯂꯒ ꯍꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯑꯗꯨꯃꯛ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯝꯗꯣꯟꯕꯤꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯊꯃꯣꯏꯗ ꯈꯜꯂꯤ, ꯑꯩꯒꯤ ꯂꯥꯡꯗ ꯅꯍꯥꯛꯁꯨ ꯊꯨꯔꯦꯗꯣ꯫ ꯈꯣꯝꯗꯣꯟꯕꯤ ꯑꯩꯁꯦ ꯍꯩꯗꯤ ꯍꯩꯕꯖꯥꯠꯅꯤꯀꯣ, ꯐꯅꯗꯨꯝ ꯐꯔꯦꯗ꯫ ꯂꯩꯕꯥꯛ ꯃꯈꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯈꯥꯎ ꯑꯗꯨꯕꯨ ꯎꯔꯗꯨꯅ, ꯈꯥꯎꯅꯤꯅꯦꯍꯦ, ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯄꯅꯤꯅ ꯁꯅꯥ ꯂꯨꯄꯥ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ꯫ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯕꯕꯨ ꯐꯥꯛꯂꯒ ꯍꯦꯛꯇ ꯌꯦꯡꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯈꯥꯎ ꯑꯗꯨꯕꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯁꯅꯥ ꯂꯨꯄꯥꯅꯤꯅꯦꯍꯦ꯫ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯈꯣꯝꯗꯣꯟꯕꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯈꯥꯎ ꯑꯗꯨꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤꯗ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕꯤ ꯉꯥ ꯅꯨꯄꯤ ꯑꯗꯨꯅ ꯌꯣꯛꯄ ꯇꯥꯏꯕꯪ ꯃꯤ ꯃꯆꯥ ꯑꯗꯨꯕꯨ ꯉꯥ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯉꯥ ꯅꯨꯄꯤ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯉꯥ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡꯕꯨ ꯏꯁꯤꯡ ꯂꯩꯃ ꯍꯥꯏꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯏꯁꯤꯡ ꯂꯩꯃ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯉꯥ ꯅꯨꯄꯤ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤ ꯏꯁꯤꯡ ꯂꯩꯃꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯂꯤꯔꯒꯦꯗꯣ꯫ ꯅꯪꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯕꯨ ꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕꯗꯣ ꯉꯁꯤꯗꯤ ꯃꯁꯛ ꯇꯥꯛꯂꯒꯦ꯫ ꯉꯥ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯛꯇꯛ ꯇꯧꯕ ꯅꯨꯡꯄꯥꯛ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ꯫ ꯅꯨꯡ ꯑꯗꯨ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯅꯨꯡꯅꯤ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯄꯨ ꯌꯦꯡꯕ ꯌꯥꯕ ꯅꯨꯡꯅꯤ꯫ ꯅꯨꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯉꯁꯤꯗꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯒꯠꯅ ꯌꯦꯡꯈꯠꯀꯗꯧꯔꯤꯕꯅꯤ꯫ ꯉꯥ ꯅꯨꯄꯤꯅ ꯅꯨꯡ ꯑꯗꯨꯗ ꯂꯥꯏꯁꯣꯟ ꯁꯣꯜꯂꯤ꯫ ꯂꯥꯏꯁꯣꯟ ꯑꯗꯨꯕꯨ ꯍꯦꯛ ꯁꯣꯟꯕ ꯂꯣꯏꯕꯒ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯃꯃꯤ ꯑꯃ ꯊꯣꯛꯂꯛꯄ ꯍꯧꯔꯛꯏ꯫ ꯏꯁꯤꯡ ꯂꯩꯃꯅꯁꯨ ꯃꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯐꯨꯝꯗꯤ ꯃꯊꯛꯇ ꯁꯥꯕ ꯂꯧꯇꯥꯡꯁꯪ ꯑꯅꯤꯅ ꯈꯝꯕ꯭ꯔꯥꯡꯅꯅ ꯂꯩꯔꯤ꯫ ꯈꯣꯝꯗꯣꯟꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯇꯝꯄꯥꯛꯄꯨ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯝꯄꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯈꯤꯔꯝꯃꯤ꯫ ꯈꯣꯝꯗꯣꯟꯕꯤꯅ ꯇꯝꯄꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯁꯨ ꯍꯦꯟꯗꯣꯛꯇꯨꯅ ꯇꯝꯄꯥꯛꯀꯤ ꯁꯅꯥ ꯂꯨꯄꯥ ꯐꯥꯎꯕ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯈꯣꯝꯗꯣꯟꯕꯤꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯍꯩꯕꯤ ꯁꯅꯥꯒ ꯂꯣꯟꯅ ꯋꯥ ꯇꯥꯟꯅꯈꯤ꯫ ꯈꯣꯝꯗꯣꯟꯕꯤꯅ ꯍꯥꯏꯔꯛꯏ, ꯍꯩ, ꯇꯝꯄꯥꯛꯀꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯑꯣꯏꯒꯗꯕꯅꯤ꯫ ꯁꯦ, ꯆꯐꯨꯁꯦ, ꯏꯕꯦꯝꯃ, ꯅꯪꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯑꯥꯠꯄ ꯌꯥꯏ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯐꯨꯝꯗꯤ ꯃꯅꯥꯛ ꯑꯗꯨꯗ ꯊꯅꯝꯃꯨ꯫ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯃꯗꯨꯗ ꯌꯥꯎꯔꯛꯎ꯫ ꯈꯨꯗꯣꯡꯊꯤꯔꯕ ꯃꯤꯁꯛ ꯑꯃ ꯁꯥꯒꯗꯕꯅꯤ꯫ ꯆꯐꯨ ꯑꯁꯤ ꯑꯆꯝꯕ ꯅꯠꯇꯦ꯫ ꯆꯐꯨ ꯃꯅꯨꯡ ꯑꯁꯤꯗ ꯐꯤꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯃꯒꯤ ꯃꯀꯣꯛ ꯌꯥꯎꯔꯤ꯫ ꯃꯀꯣꯛ ꯑꯁꯤꯅ ꯇꯝꯄꯥꯛꯀꯤ ꯃꯀꯣꯛꯄꯨ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯣ ꯂꯣꯏꯅ ꯂꯧꯍꯧꯕ ꯌꯥꯔꯒꯅꯤ꯫ ꯊꯕꯛ ꯑꯁꯦ ꯁꯣꯏꯔꯒꯅꯨꯀꯣ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯍꯩꯕꯤ ꯁꯅꯥꯅ ꯍꯤ ꯊꯧꯗꯨꯅ ꯇꯝꯄꯥꯛꯀꯤ ꯂꯧꯇꯥꯡꯁꯪꯗ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯅ ꯃꯄꯨꯔꯣꯏꯕꯅ ꯏꯟꯅꯔꯛꯈꯤ꯫ ꯍꯤ ꯑꯗꯨꯕꯨ ꯊꯧꯖꯤꯟꯗꯨꯅ ꯆꯐꯨ ꯑꯗꯨꯕꯨ ꯐꯨꯝꯗꯤ ꯃꯄꯥꯜꯗ ꯊꯝꯂꯝꯈꯤ꯫ ꯑꯗꯨꯒ ꯊꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯏ ꯐꯗꯤꯕꯤ ꯃꯀꯣꯛ ꯑꯗꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯄꯗꯒꯤ ꯇꯝꯄꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯆꯐꯨ ꯃꯅꯨꯡꯗ ꯂꯥꯏ ꯐꯗꯤꯕꯤ ꯃꯀꯣꯛ ꯌꯥꯎꯕ ꯑꯃ ꯑꯣꯏꯔꯝꯕꯗꯨꯗ ꯄꯥꯠ ꯑꯗꯨꯗ ꯂꯪꯊꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯆꯐꯨ ꯑꯗꯨ
ꯑꯃꯨꯛ ꯐꯥꯎꯒꯠꯂꯛꯈꯤ ꯑꯗꯨꯒ ꯂꯥꯏ ꯐꯗꯤꯕꯤ ꯃꯀꯣꯛ ꯑꯗꯨꯅ ꯅꯥꯄꯤ ꯃꯔꯛꯇ ꯂꯨꯝꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯝꯄꯥꯛꯀꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯗꯒꯤ ꯇꯝꯄꯥꯛꯀꯤ ꯃꯁꯥꯗꯨ ꯑꯅꯝ ꯑꯍꯥ ꯆꯨꯕ ꯃꯀꯣꯛ ꯉꯥꯎꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯃꯗꯁꯨ ꯈꯣꯝꯗꯣꯟꯕꯤꯅ ꯏꯁꯤꯡꯗ ꯃꯌꯥꯏ ꯀꯟꯕ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯟꯖꯤꯟꯗꯨꯅ ꯇꯝꯄꯥꯛꯄꯨ ꯄꯤꯊꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯝꯄꯥꯛ ꯑꯗꯨ ꯋꯥꯈꯜ ꯃꯥꯡꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯗꯨꯅ ꯏꯔꯣꯟꯅꯨꯡꯗ ꯆꯣꯡꯊꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯣꯝꯗꯣꯟꯕꯤꯅ ꯇꯝꯄꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯂꯧꯔꯒ ꯃꯃꯧ ꯅꯨꯄꯤꯗ ꯄꯤꯈꯤꯔꯝꯃꯤ꯫ ꯈꯣꯝꯗꯣꯟꯕꯤꯅ ꯇꯝꯄꯥꯛꯀꯤ ꯃꯔꯝꯗ ꯂꯥꯟꯅ ꯍꯥꯏꯖꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯅꯁꯨ ꯂꯥꯟꯅ ꯈꯜꯍꯟꯈꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕꯗ ꯏꯁꯤꯡꯂꯩꯃ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯃꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯑꯗꯨ ꯈꯨꯝꯅꯤꯡꯂꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯏꯃꯥꯏ ꯇꯝꯅ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯁꯤꯡ ꯏꯊꯛꯀꯤ ꯏꯃꯥꯏ ꯑꯗꯨꯕꯨ ꯍꯦꯛ ꯊꯦꯡꯕ ꯃꯇꯝꯗ ꯃꯁꯥꯗꯨ ꯆꯤꯡꯊꯦꯛꯂꯝꯃꯤ꯫ ꯆꯤꯡꯊꯦꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡꯂꯩꯃ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯎꯊꯔꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯃꯥ ꯉꯥꯅꯨꯄꯤ ꯑꯗꯨꯅ ꯀꯣꯟꯗꯨꯅ ꯀꯞꯆꯩ꯫ "ꯏꯃꯥꯒꯤ ꯕꯦꯝꯃ, ꯁꯦ ꯍꯧꯒꯠꯂꯣ, ꯅꯃꯤꯠ ꯑꯗꯣ ꯄꯥꯡꯂꯣ"꯫ ꯃꯇꯤꯛ ꯂꯩꯕꯤ ꯉꯥꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯏꯁꯤꯡꯂꯩꯃꯕꯨ ꯂꯥꯏꯀꯠꯅꯕꯗꯒꯤ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯉꯥꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯆꯥ ꯑꯃ ꯑꯣꯏꯅ ꯉꯁꯤꯗꯤ ꯃꯃꯥꯒꯤ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯂꯕꯗ ꯂꯃꯟ ꯍꯥꯏꯕꯗꯣ ꯈꯨꯝꯅꯤꯡꯂꯛꯂꯕ ꯑꯣꯏꯔꯦꯀꯣ꯫ ꯏꯃꯥꯒꯤ ꯏꯃꯣꯝ, ꯏꯃꯥꯅ ꯏꯆꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯒꯤ ꯏꯆꯥꯅ ꯏꯃꯥꯏ ꯏꯊꯛꯇ ꯐꯥꯎꯒꯠꯄ ꯉꯝꯗꯕꯅꯤ꯫ ꯏꯆꯥꯅ ꯈꯨꯝꯒꯦ ꯈꯜꯂꯤꯕ ꯂꯃꯟꯗꯣ ꯈꯨꯝꯕ ꯉꯝꯖꯅꯕ ꯏꯃꯥꯏ ꯑꯁꯤꯕꯨ ꯐꯥꯎꯒꯠꯄ ꯉꯝꯕꯒꯤ ꯃꯌꯥꯏꯗꯣ ꯏꯃꯥꯅ ꯍꯥꯞꯄꯤꯔꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯊꯕꯤ ꯏꯁꯤꯡꯂꯩꯃ ꯃꯃꯥꯕꯨ ꯍꯟꯅ ꯌꯦꯡꯂꯝꯂꯒ ꯏꯊꯛ ꯏꯃꯥꯏ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯏꯁꯤꯡ ꯑꯗꯨ ꯐꯥꯎꯒꯠꯄ ꯉꯝꯂꯔꯦ꯫ ꯃꯇꯝ ꯑꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯉꯥꯒꯤ ꯃꯃꯩ ꯄꯥꯜꯂꯝꯕꯗꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯐꯨꯝꯗꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯁꯤꯡꯂꯩꯃ ꯍꯩꯕꯤ ꯁꯅꯥꯒꯤ ꯁꯛꯇꯝ ꯁꯥꯔꯒ ꯈꯣꯝꯗꯣꯟꯕꯤꯕꯨ ꯀꯧꯔꯛꯏ, "ꯏꯃꯥ, ꯏꯃꯥ, ꯑꯩ ꯅꯃꯧ ꯅꯨꯄꯤ ꯍꯩꯕꯤ ꯁꯅꯥꯅꯦ꯫ ꯅꯆꯥꯅꯨꯄꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯍꯧꯔꯦ꯫ ꯏꯃꯥꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯨꯅ ꯑꯃꯨꯛꯇ ꯌꯨꯝꯗ ꯆꯠꯁꯦ꯫ ꯁꯦ, ꯑꯩꯅ ꯀꯧꯕꯁꯦ ꯇꯥꯔꯕꯗꯤ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯣ"꯫ ꯑꯁꯨꯝꯅ ꯀꯧꯔꯕꯁꯤꯗ ꯆꯥꯎꯅꯨꯅꯨꯡꯗ ꯇꯨꯝꯂꯤꯕ ꯈꯣꯝꯗꯣꯟꯕꯤꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ "ꯑꯍꯤꯡ ꯑꯁꯤꯗ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯅꯊꯟꯇꯔꯣ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯏꯄꯨꯔꯣꯏꯕꯗꯣ ꯀꯔꯤꯅꯣꯃ ꯇꯧꯍꯧꯔꯦ꯫ ꯃꯆꯤꯟ ꯑꯗꯨꯗ ꯏꯃꯥꯕꯨ ꯁꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯊꯨꯅ ꯑꯃꯨꯛꯇ ꯆꯠꯁꯤ ꯏꯃꯥ"꯫ ꯋꯥꯐꯝ ꯑꯁꯤꯗ ꯈꯣꯝꯗꯣꯟꯕꯤꯒꯤ ꯃꯊꯃꯣꯏꯗꯨ ꯈꯔ ꯄꯥꯈꯠꯂꯗꯨꯅ, "ꯍꯥ, ꯏꯆꯥꯅꯨꯄꯥꯕꯣ, ꯑꯩ ꯐꯤ ꯑꯝꯇ ꯏꯜꯂꯛꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯐꯤ ꯑꯃ ꯏꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯃꯧ ꯅꯨꯄꯤꯅ ꯄꯨꯔꯛꯄ ꯍꯤ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯣꯡꯗꯨꯅ ꯍꯩꯕꯤ ꯁꯅꯥꯅ ꯍꯤ ꯍꯣꯜꯂꯒ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯩꯕꯤ ꯁꯅꯥꯅ ꯃꯥꯒꯤ ꯍꯤꯗꯨ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯑꯣꯏꯅ ꯍꯣꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯈꯣꯝꯗꯣꯟꯕꯤꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯅ ꯍꯤ ꯍꯣꯜꯂꯤꯕ ꯃꯥꯏꯀꯩ ꯑꯁꯤꯕꯨ ꯀꯗꯣꯝꯗꯅꯣ? ꯑꯍꯤꯡꯁꯤꯗ ꯏꯃꯥꯗꯤ ꯂꯝꯕꯤ ꯀꯉꯥꯎꯅꯔꯦꯅꯦ"꯫ "ꯏꯃꯥ, ꯑꯁꯨꯝ ꯇꯣꯡꯕꯤꯌꯨ, ꯃꯐꯝꯗꯣ ꯌꯧꯔꯒ ꯈꯪꯂꯒꯅꯤ"꯫ "ꯅꯪꯕꯨ ꯏꯆꯥꯅꯨꯄꯥꯗꯣ ꯃꯁꯥ ꯀꯔꯤꯅꯣꯃ ꯇꯧꯍꯧꯏ, ꯃꯃꯥ ꯑꯩꯕꯨ ꯁꯣꯜꯍꯧꯏ ꯍꯥꯏꯕꯗꯥꯏꯅꯦ"꯫ ꯍꯩꯕꯤ ꯁꯅꯥ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯍꯤꯗꯨ ꯍꯣꯜꯂꯤ꯫ ꯈꯣꯝꯗꯣꯟꯕꯤꯅ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯍꯥꯏꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯏꯁꯤꯡꯂꯩꯃꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯂꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯅꯪꯕꯨ ꯄꯨꯔꯤꯕꯁꯦ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯅꯪꯕꯨꯁꯨ ꯃꯆꯥ ꯑꯩꯅ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯄꯨꯔꯤꯕꯅꯤ꯫ ꯃꯤꯀꯨꯞꯁꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯗꯨ ꯊꯣꯛ ꯆꯦꯞꯊꯩ꯫ ꯆꯦꯞꯊꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯥꯠ ꯑꯗꯨꯗ ꯇꯥꯁꯤꯜꯂꯤ꯫ ꯈꯣꯝꯗꯣꯟꯕꯤ ꯃꯈꯣꯡꯗꯨ ꯀꯥꯎꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯏ꯫ ꯉꯥꯏꯍꯥꯛ ꯀꯥꯎꯔꯝꯂꯒ ꯑꯗꯨꯃꯛ ꯊꯋꯥꯏ ꯊꯥꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯍꯩꯕꯤ ꯁꯅꯥꯅ ꯈꯣꯝꯗꯣꯟꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯔꯒ ꯍꯔꯥꯎꯖꯔꯝꯃꯤ꯫
ꯑꯃꯨꯛ ꯍꯤꯗꯨ ꯍꯣꯟꯗꯨꯅ ꯍꯤꯊꯥꯡꯐꯝ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯝꯗꯣꯟꯕꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯈꯣꯏꯕꯨ ꯇꯥꯔꯕ꯭ꯔꯅꯦꯍꯦ?" ꯑꯁꯨꯝꯅ ꯑꯅꯤ ꯑꯍꯨꯝꯂꯛ ꯀꯧꯔꯕꯁꯤꯗ ꯇꯥꯔꯗꯨꯅ ꯃꯆꯥꯒ ꯃꯃꯧꯒꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯈꯣꯝꯗꯣꯟꯕꯤꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯐꯨꯝꯗꯤ ꯃꯊꯛ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯅ ꯀꯔꯝꯅ ꯊꯅꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯤ꯫ ꯁꯅꯥ ꯂꯨꯄꯥꯒ ꯃꯌꯥꯝ ꯑꯃ ꯌꯥꯎꯍꯧꯏ꯫ ꯃꯌꯥꯝꯗꯣ ꯑꯩ ꯏꯊꯟꯇꯅ ꯄꯨꯗꯨꯅ ꯂꯥꯛꯄꯗꯤ ꯉꯝꯗ꯭ꯔꯤ, ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ." ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯥꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯈꯨꯝꯂꯛꯏ, "ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕ? ꯑꯣꯟꯊꯣꯛꯅ ꯐꯔꯦꯗ, ꯏꯃꯥ, ꯀꯔꯤꯒꯤ ꯁꯅꯥ ꯂꯨꯄꯥꯗꯨꯕꯨ ꯃꯊꯟꯇ ꯊꯅꯝꯂꯒ ꯂꯥꯛꯂꯤꯕꯅꯣ? ꯏꯃꯥꯅ ꯆꯠꯊꯣꯛꯏꯕ ꯀꯥꯟꯁꯤꯗ ꯃꯤ ꯑꯇꯩꯅꯒ ꯑꯃꯨꯛ ꯂꯧꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯃꯥꯡꯖꯔꯦ ꯃꯥꯡꯖꯔꯦ꯫ ꯊꯨꯅ ꯑꯃꯨꯛꯇ ꯆꯠꯁꯦ꯫ ꯅꯨꯄꯤ, ꯄꯥꯠꯇ ꯍꯧꯖꯤꯛꯃꯛ ꯆꯠꯁꯦ꯫ ꯏꯃꯨꯡꯗꯒꯤ ꯅꯧꯗꯣ ꯄꯨꯊꯣꯔꯣ." ꯍꯩꯕꯤ ꯁꯅꯥꯅ ꯅꯧꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯤꯊꯥꯡꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯤ ꯑꯃꯗꯅ ꯃꯆꯥꯅꯨꯄꯥꯒ ꯃꯃꯧ ꯅꯨꯄꯤꯒ ꯇꯣꯡꯂꯝꯃꯤ, ꯑꯗꯨꯒ ꯈꯣꯝꯗꯣꯟꯕꯤꯅ ꯇꯣꯉꯥꯟꯕ ꯍꯤ ꯑꯃꯗ ꯇꯣꯡꯂꯝꯃꯤ꯫ ꯍꯩꯕꯤ ꯁꯅꯥꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ, "ꯍꯤꯗꯣ ꯈꯔ ꯀꯟꯅ ꯍꯣꯟꯕꯤꯌꯨ꯫ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯃ ꯂꯩꯍꯧꯏ ꯍꯥꯏꯕꯗꯣ ꯎꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯩꯁꯨ ꯀꯟꯅ ꯍꯣꯜꯂꯤꯕꯁꯤꯗꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯍꯤꯗꯨ ꯍꯣꯜꯂꯤ꯫ ꯇꯨꯡ ꯊꯥꯡꯗꯨꯅ ꯊꯤꯔꯨꯔꯤꯕ ꯏꯁꯤꯡ ꯂꯩꯃꯒꯤ ꯍꯤ ꯑꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯍꯣꯟꯖꯤꯜꯂꯛꯇꯨꯅ ꯍꯩꯕꯤ ꯁꯅꯥꯒꯤ ꯍꯤ ꯑꯗꯨꯗ ꯌꯩꯁꯤꯜꯂꯝꯃꯤ꯫ ꯀꯟꯅ ꯌꯩꯁꯤꯟꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯍꯤꯗꯨ ꯆꯦꯞꯊꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯁꯤꯡꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯍꯩꯕꯤ ꯁꯅꯥꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯤ ꯌꯩꯁꯤꯜꯂꯛꯏꯕꯗꯨꯕꯣ? ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯇꯝ ꯑꯃꯗ ꯅꯈꯣꯏ ꯃꯌꯥꯝꯅ ꯂꯧꯇꯨꯅꯗꯨꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯅꯤ ꯉꯁꯤ ꯑꯩꯅ ꯈꯨꯝꯂꯤꯕꯁꯦ꯫ ꯅꯈꯣꯏꯒꯤ ꯅꯃꯥꯕꯨꯁꯨ ꯑꯩꯅ ꯉꯁꯥꯏꯅ ꯏꯁꯤꯡꯗ ꯍꯥꯠꯂꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯁꯤꯔꯒꯅꯤ꯫ ꯑꯩ ꯃꯇꯝ ꯑꯃꯒꯤ ꯇꯝꯄꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯟꯗꯨ ꯍꯧꯅ ꯅꯣꯛꯏ꯫ ꯏꯁꯤꯡꯗ ꯐꯟ ꯆꯣꯡꯊꯈ꯭ꯔꯦ, ꯑꯗꯨꯒ ꯉꯥ ꯅꯨꯄꯤ ꯑꯃ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯥꯠ ꯃꯌꯥꯏ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨꯗ ꯄꯥꯡꯒꯟ ꯀꯔꯤꯁꯨ ꯊꯣꯛꯂꯝꯗꯦ꯫ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯉꯥꯏꯍꯥꯛ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯔꯝꯂꯒ ꯑꯗꯨꯃꯛ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯁꯤꯔꯕꯗ ꯃꯆꯥꯅꯨꯄꯤ ꯏꯁꯤꯡ ꯂꯩꯃꯒꯤ ꯊꯋꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯃꯨꯛ ꯃꯃꯥꯒꯤ ꯍꯛꯆꯥꯡꯕꯨ ꯂꯩꯔꯣꯟ ꯆꯟꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯂꯩ ꯈꯨꯖꯣꯛ ꯑꯊꯟꯕ ꯑꯃ ꯄꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯀꯠꯆꯔꯝꯃꯤ꯫ ꯑꯗꯨꯃꯛ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯃꯥꯒꯤ ꯃꯜꯂꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ "ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯗꯣ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯒꯦ ꯑꯩ." ꯑꯁꯤ ꯈꯟꯗꯨꯅ ꯏꯁꯤꯡ ꯂꯩꯃꯗꯣ ꯃꯐꯝꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯇꯝꯄꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯪꯂꯥꯟꯗ ꯃꯥꯒꯤ ꯅꯨꯄꯤ, ꯃꯥꯒꯤ ꯃꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯜꯂꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯈꯨꯠ ꯈꯠꯇꯨꯅ ꯀꯧꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯪꯂꯥꯟ ꯑꯁꯤꯗ ꯈꯪꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯊꯪꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕ ꯃꯇꯝ ꯑꯗꯨꯗ ꯍꯤ ꯍꯣꯟꯗꯨꯅ ꯄꯥꯠ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯔꯤ ꯃꯜꯂꯕ ꯂꯧꯇꯥꯡꯁꯪ ꯑꯃ ꯂꯩꯔꯤꯕꯗꯣ, ꯃꯗꯨꯕꯨ ꯎꯔꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯩ꯫ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯍꯪꯂꯛꯏ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ?" ꯏꯁꯤꯡ ꯂꯩꯃꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯅꯪꯒꯤ ꯅꯆꯥꯅꯤ, ꯃꯇꯝ ꯑꯃꯒꯤ ꯅꯪꯒꯤ ꯅꯆꯥ ꯄꯤꯁꯛ ꯑꯗꯨꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨꯕꯨ ꯇꯥꯔꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ "ꯑꯣ, ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜ ꯄꯨꯝꯕ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯕ꯫ ꯑꯩꯒꯤ ꯅꯨꯄꯤꯕꯨꯁꯨ ꯑꯩꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ꯫ ꯑꯩ ꯌꯥꯝꯅ ꯁꯣꯏꯔꯦ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ,
ꯅꯪꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯈꯛ ꯆꯠꯈꯤꯒꯅꯨ꯫ ꯉꯁꯤꯗꯒꯤ ꯅꯄꯥꯒ ꯄꯨꯟꯅ ꯏꯄꯥꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯁꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯂꯩꯃꯅ ꯌꯥꯔꯝꯗꯦ꯫ ꯄꯟꯊꯧ ꯑꯄꯣꯛꯄ, ꯅꯆꯥ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯁꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯄꯥꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯉꯥ ꯅꯨꯄꯤ ꯑꯃ ꯑꯣꯟꯗꯨꯅꯕꯨ ꯂꯩꯔꯔꯦ꯫ ꯄꯟꯊꯧꯒꯤ ꯆꯦꯡꯂꯧꯁꯛ ꯑꯗꯨꯕꯨ ꯎꯖꯅꯤꯡꯗꯨꯅ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯔꯕꯗꯤ ꯈꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯖꯔꯝꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯄꯟꯊꯧꯒ ꯎꯅꯕ ꯐꯪꯂꯦ꯫ ꯅꯆꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯖꯔꯦ꯫ ꯄꯟꯊꯧ ꯑꯄꯣꯛꯄ, ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤꯀꯣ꯫ ꯃꯄꯥꯅ ꯀꯌꯥꯔꯛ ꯊꯦꯝꯖꯤꯟꯕꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯂꯩꯃꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯒ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯅ ꯈꯥꯝꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛꯇꯨ ꯂꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯍꯤꯗꯨ ꯇꯞꯅ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯅꯤꯡꯉꯝꯗꯕ ꯃꯑꯣꯡ ꯑꯃꯒ ꯍꯤꯗꯨ ꯇꯞꯅ ꯍꯣꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫